Chief Minister napa thong saba hauragani lauthokrabasu kari karino watli haibadigi hawkhidre Kumbi Assembly Constituency ki BJP ki MLA S Premchandra na mahaki mayumda ngarang Chief Minister Waikem Sanbu taram okpagi pangthokiba thoramda Chief Minister na napa thong asi hayengdagi saba hauragani haina thoramadуда tin khiba miyamda lauthokrabasu kari karino watli hainarakpadigi Chief Minister na haidokhibagi matungina thong sabagi thabak paikathidri Chief Minister ngarang lauthokibagi matungina thong saba hauba semjin sajinba si ngasidagi haibadi ngarang digi haurabra haiduna thong asigi likhun lirubuda phanglakpa report singna hai laingaki maikai dagidi thong asi ngarang Chief Minister na lauthokibagi matungina saba semjin sajinabagi dama mari lenaba miyoi khara laktuna thabak haunaba thorang tokheri adubu sugunu Assembly Constituency ki miyoi khara na hauji oiriba lan gi phibam asigi akiba leiribana thong asi sabiganu semjin sajinbiganu haiba wapam phongdok narakpadigi thong asibu saba semjin sajinbagi thabak tawkhidabane hari panmaya bari thong asi mehum English ngani ga kungo homdodigi haurakliba lan asina maram oiraduna haujiksu buffer zone gi manungda leiraktuna masing yamlaba security force na section ngak selaklibane hari thong asi ngasidagi saba haurabra natragana haudribra haiduna khungul lirubada makhatana phanglakpa report na haibada sugunu Assembly Constituency ki MLA ke Ranjit ngasimaki oina Manipur gi mapanda lekhibana thong asi nauna saba semjin sajinbagi matangda kumbi ashigi MLA S Premchandra ga loinana Chief Minister ga unaraga thong asi gi matangda lokhatpam tokpa thabaksing lokhat kadaba swali maram asina ngarang Chief Minister na laukthokrabasu napat thong asi gi ngasidagi saba semjin sajinba hawkidabane hari thong asi Chuchampur district ka Tampaki district aniga gi marakta miyamna chatoksin taunarakhiba khwaidigi maruoiba thong ne hari Nigeria ki awang nusuk thangba sarukta militant gi attack sing da mi yamna sikre Nigeria ki awang nusuk thangba sarukta leiba Kebbi state militant fighter sing na mi yamna hatkre amasum Khun taret mang tak-hankhre haina police na sagol sunumita phongdokre Lakurawa group ki members sing na Arewa Northern Region ki Boi district leiba Khun sing na yumsakasu numinung thilpung amaga minute taraga manga GMT rom tabada attack tokhi haina Kebbi State Police ki spokesman Basir Osman na phongdokhi hari AFP na ub security report amana militant sing na khunja kunthra hena hatkhrya ki Mamunu Awasaka Tungun Soho Makarangara Kanjong Goran Naidal amasum Dan Mai Agogi khunja singna attacker singi mayokta songthokhiba duna mi yamna sikri haina Usman haki yumda yokpa sasan khrasu attacker singa duna huran ki haina magna makatana phongdokhi police lanmi amasum local militia mapham du khudak thaki attacker singa du thokiba mapham arab region ki kilometer humfu mile kunthra gani palom lapa state aduda UNESCO ki list yawba Argungu Fishing Festival numit kharagi mamangna pangtokhi Lukarawa group hairibasi state adugi awang thangba saruk amasum thangnaba Sokoto state leiba miyam attack sing sa thabakangbuni group asigi members sing na umangda leiba makoigi base tagi tamthibi attack sing taw yumda yokpa sang sasan hurandu pukhi amasu mafamadura leiba miyam digi tax sing khomi Sokoto the US military na Christmas numida satakhiba air strike singda group adugi members singamasum bandit gang sing target tokhi haina Nigerian government research khara militant group ase yumthangnaba Niger amasum Mali da maruoiba active oiba Islamic State Sais province mari laini soidi nungsu Africa gi leba sigi awon nungpok thangba sarukta sei taraga taruk hena militant insurgency ama thengna badana tana awang mayai thangba region da farmer hadra conflict ama su thokli hain su paus ta makhata na report tawri pandam paus gi editorial myam na thamjari IDP singi wakat sing khudak ta targa section thorang lakhasi Manipur sahi amarom Animated suspension thamduna PR lengak leiruraba matungda popular government amuk siamduna BJP na lusingba NDA lengak leirakpadigi tongan state asigi saka thorangi thabak sing kayamuk pangthoknabagi poram yatpa oina nauna Chief Minister oiraglaba yumnam khemchana lamdam asigi miyam khangnanaba laukthokpa horakli Amaramda Manipura haukiba kumja English singaniga kunga homdagi megi ahumdagi kuki sing atamnana Meetei singda landarakpadigi state asigi miyoi lising humdramu IDP oina leiriba singi manungda khara amana masa gi mayumda
haukiba pia lengana hanjin hankhrabasu ayamba saruk haibadi hauji miyoi lising nifugi mathakta masa masagi mayumda hanjin hanba ngamdana lairi asigumlaba masa masagi mayumda hanjin hanba ngamdana lairibasing asisu makhatana masagi mayumda hanjin hanaba ngasigi Manipur gi anoba lainga ki CM Yumnam Khemsana akhanaba thorang kyamuk paikhatnabagi warol sing kyamuk Leibak miyam khangnaba lakturakli amabu oiro Manipur mahoksagi punsida hanjinanaba ngasigi state laingakna angamba thakta honarakpa yabigi oithokpa yabasing khangalakliba asimaki lamdamasigi oinadi yamna afaba khongthang amada sangsilakti haibada haimamba thokloi khali nakala maromda kanglai khunai maru oina Meetei Laisem khul semlakpagi puwari singi manungna khwaidigi hena luna launariba taibang mi semlakpaga loinana malem Leibak semlaknaba taibang semba mapuna laining thau sana mahida yathang taw tharakpadigi malem sengbalakpa laikhin gai oikhibagi saktam laubugumna koki narcotic singna state asibu tangdu laitaba lamdam ama oinaba furup Changlak Khudimangna amana mabu thajanaba thamnaraktuna nungsi sanana leminana bo honarakpigi thorang paikhalakpada namduna kian khanganduna lengana paikhalakpa asumba thorangi ona tainabada maram sadana aranbu wapum kayamuk sandoktuna laithingai oiba kangbusing leirakli habisinga sigi Manipur lengana khanglam loidabigi maram leite khali maramdi Manipur mausagi punsida halaknaba paikhalakpa thorangda akaiba piriba miyoising maru oina hauji IDP oina Leibak Kuki furuki miyoising loinana namduna Kuki gi aranba thorangda yahon kiba furupsingna ngasigi state asigi CM da masa masagi oiba asengba paudam sing thamduna masagi mayumda hanjinnaba hona haningbagi apamba phongdoktuna khangan khibasing adu nong manini gi matung ona tainaba warol sing amuk press release tholakpa maramna ngasigi Manipur gi chief minister Yumnam Khemsana Manipur ing tapa hanjinana honabada ayet apan piribasing khangdoknana bigi warol sing miyam tinba mapham gi thoramda phongdok pahorakpigini haina khali maramaduna ngasigi state asigi CM na IDP singna mayumda hanjinana ba thorang paikhatpada yaikhai thingai ba pirakadaba singdagi ngakthoknaba akanaba thorang kayamu paikhatpegi manungsana lamen tuenba Kuki singna sanglakadaba mapham singda security force ki miyoi sing mapham sana thambinaba IDP singi wakat ngasigi lengana khudak taraga athubara section thorang paikhatnaningi Leibak ama state ama thugaiba aphabanate Govindas kumjai lising aniga kungo homdoigi me humdigi Manipur thukliba kangluk irasina miyoi lising kia Sufam nompham khangdabada natana mayu maikai thadoktuna lanjena duna relief camp kyara sangjafam lauduna laidi Leibak ama state ama thugai ba haibis aphabana ti haina Bishnupur ACG MLA Govindas konthau jamna phongdokhre wafam singa si Mangol nganbi college ningthau khongda hangliba relief camp sangjafam lauduna laidiba IDP singda lainga ki ani suba thorang oina lokhatpa IDP singi account da direct benefit transfer ki kuthangda lupa lising aniga samri ke kun makoina hingbara sangba tangai fadaba polam leibira season na ba sek oina yenthokpada Govindas na phongdokhibane hari